ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯃꯍꯧꯁꯥꯗꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯉꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯃꯥꯂꯦꯝꯒꯤ ꯂꯥꯏꯆꯠ ꯀꯣꯔꯣꯅꯥꯗꯒꯤ ꯂꯥꯛꯂꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯁꯤ ꯅꯠꯇꯕ ꯑꯃꯠꯇ ꯈꯟꯗ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯑꯩꯍꯥꯛꯅ ꯑꯇꯣꯞꯄ ꯍꯤꯔꯝꯗ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯕꯨꯗꯤ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯒꯦ꯫ ꯑꯗꯨꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯏꯔꯩꯄꯥꯛꯆꯥꯁꯤꯡꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯈꯟꯖꯩ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯗꯕ ꯌꯥꯗꯕ, ꯂꯧꯈꯠꯇꯕ ꯌꯥꯗꯕ ꯈꯣꯡꯊꯥꯡ ꯈꯔꯅ ꯃꯌꯥꯝꯕꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯣꯛꯍꯜꯂꯦ꯫ ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯤ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅꯣ, ꯂꯥꯏꯔꯕ ꯃꯤꯌꯥꯝ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯜꯂꯤꯕꯁꯤꯕꯨ꯫ ꯊꯣꯏꯗꯣꯛꯅ ꯃꯈꯣꯏꯗꯨꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯃꯈꯣꯏꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕꯒꯤꯗꯃꯛꯇ ꯁꯥꯎꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯩ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝ ꯀ꯭ꯔꯣꯔ 130 ꯑꯁꯤꯕꯨ ꯀꯣꯔꯣꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯝꯕꯩ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯀꯣꯔꯣꯅꯥꯒꯤ ꯃꯥꯌꯣꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯆꯪꯕꯅꯤ꯫ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯇꯅꯗꯤ ꯑꯣꯏꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯣꯝ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯂꯩꯍꯟꯕꯗꯨꯅꯤ꯫ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯑꯃ ꯂꯩ, ꯑꯅꯥꯕ ꯑꯃꯗꯤ ꯂꯥꯏꯆꯠ ꯑꯁꯤ ꯍꯧꯔꯛꯄꯗ ꯊꯤꯡꯍꯧꯒꯗꯕꯅꯤ꯫ ꯂꯥꯏꯅꯥ ꯑꯗꯨꯅ ꯂꯨꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯂꯥꯌꯦꯡꯕ ꯑꯁꯤ ꯋꯥꯏ꯫ ꯚꯥꯔꯠ ꯄꯨꯝꯕꯗ ꯍꯥꯏꯅꯔꯤ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯁꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯅ ꯂꯥꯏꯔꯤꯛ ꯍꯩꯔꯕꯁꯤꯡ, ꯁꯥꯏꯟꯇꯤꯁꯠ, ꯂꯥꯏꯔꯕ, ꯏꯅꯥꯛꯈꯨꯟꯕ, ꯑꯁꯣꯟꯕ, ꯑꯀꯟꯕ ꯄꯨꯝꯅꯃꯛꯄꯨ ꯁꯤꯡꯅꯔꯛꯂꯤ꯫ ꯃꯁꯤꯅ ꯉꯝꯈꯩ, ꯂꯝ ꯑꯃꯗꯤ ꯔꯤꯇꯨꯒꯤ ꯑꯀꯛꯅꯕ ꯈꯥꯏꯗ꯭ꯔꯤ꯫ ꯚꯥꯏꯔꯁ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅꯁꯨ ꯚꯥꯏꯔꯁ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯣꯠꯅꯕ ꯇꯥꯏ꯫ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯝꯅ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯏꯁꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯣꯝꯅ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤ ꯄꯨꯛꯅꯤꯡ ꯇꯞꯊꯅ ꯉꯥꯏꯕꯤꯌꯨ꯫ ꯆꯤꯡꯂꯤꯕ ꯂꯛꯁꯃꯟ ꯔꯦꯈꯥ ꯑꯁꯤ ꯅꯥꯟꯊꯣꯛꯄꯤꯒꯅꯨ꯫ ꯃꯔꯨꯞꯁꯤꯡ, ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯥꯏꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ, ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅ ꯐꯤꯕꯝꯁꯤꯕꯨ ꯂꯨꯅ ꯂꯧꯗꯦ ꯍꯥꯏꯕ ꯑꯩꯍꯥꯛ ꯈꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯣꯛꯗꯥꯎꯟꯒꯤ ꯅꯤꯌꯣꯝ ꯉꯥꯛꯇ꯭ꯔꯕꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯉꯥꯛꯊꯣꯛꯄ ꯂꯨꯒꯅꯤ꯫ मालेमद नुंगाइब पांब मियोई कया ले मखोइदु हौजिक्ति लोइना निंगमलक्त्रे मरुपसिंग हाइनब अमले लाइना चेंदब हाइबसी ख्वाइदगी लाइबक फबने मालेमद ख्वाइदगी नुंगाइबदी हक्सांग फबने नियम थुगाइरिबसिंगसी मखोइ मसागी पुंसिबु सिंगनरिबने मरुपसिंग लान असिदा युमगी मपांद लैदुना कोरोना वायरस का लान थेंगनरिब लानमी कयासु लैरि मखोइसी अखोइगी फ्रंट लाइन सोल्जर सिंगने मरु ओइना नर्स इचे इचल सिंग नर्स की थबक तौरिब इचलिनाव डॉक्टर पैरामेडिकल स्टाफ सिंग सिने कोरोना बु माइथीब पीख्रब मरुप सिंगे मतौ तमगदबने हौखिब नुमित सिंग सिदा अइना मखोइगे फोन द वारी सानकी मखोइगी थौना हापखी मखोइगे वारी सानबदगी अइगिसु अनौब थौना लाए अइना मखोइदगी फंगलकपदु मन की बात शेयर तौजगे महाक असी आईटी प्रोफेशनल ने खुरुमजरी कना ओइबिरबनो सार आई राम ने राम खुरुमजरी खुरुमजरी नाहक कोरोना वायरस की खुदोंग थीबदगी नानथोरकलब मीने हाय अहोय अचुंबनी आई नाहकना मतौ करमना खुदोंग थीबसिदगी नानथोरकिबनो हाइबदुगी मतांग द खंगनिंगे आई आईटी सेक्टर की एम्प्लॉई ने थबक मरी लेनना मीटिंग अमा यावब चलुई मफमदुदा खंगहौदना लौरकपनी हलकलगा लाइहौ हौबा हौरखी नुमित मरी मंगानी लेरगा डॉक्टरना कोरोना वायरस टेस्ट तौब मतमदा पॉजिटिव ओइरमले अदुदगिदी गांधी गवर्नमेंट हॉस्पिटल हैदराबाद ता एडमिट तौरे
नुमित 14 गी मतुंगदा फरदुना डिस्चार्ज तौरे खरदि कीखी हाइबदि नाहक इन्फेक्शन ओइरे हाइबदुदा अहोय भाइरस असि अकीबगी मसकने हाइबसि हानना खंगलमगनी मदुदा अमुक हेना थवाई वरमगनी अहोय मतमदुदा नाहकना करी खनखी अहानबदा यामना कीखी करम हाइना तौरिबनो हाइना खनबदा खनफम थोखिदे मरमदी लाइनासी भारतता मी अहुम मरीदी नारब जाने मसिगी मरमदा करिसु खंगब नत्ते हॉस्पिटलदा एडमिट तौरब मतुंगददी अइबु क्वारंटाइन दा थमखी नुमित निनी हुमनीदी असुमना लेखी अहोय मफमदुगी डॉक्टर नर्स सिंगदु यामना फै नुमित खुदिंगी फोन तौरई करिसु तौरोई हाइना थौना हापई नोंगमदा डॉक्टर नर्स सिंगा अनिरक अहुमलक वारी सानै हानदी किरमेदुबु ममै थंगददी असुक फब मी सिंगसिगा लेमिनरबदबु आई विल गेट बेटर असुमना खनखी सर अदोमगी इमुंग मनुंगी मियोई सिंगी वाखलोंदी अइना हॉस्पिटल दा एडमिट तौब मतमदुदा मयाम पुनमक यामना नुंगाइनखिदे मीडियादगी प्रॉब्लम खरा लाखी मखोइबु टेस्ट तौखी मखोइ पुनमक नेगेटिव ओइरमखी मसी ख्वाइदगी चावब ब्लेसिंग्सनी मतुंगददी नोंमगी इंप्रूव ओइबा हौरखी इसाना अमदी इमुंग मनुंगना करी करी चेक्शन थौरांग लोखतकी इमुंग मनुंगीदी हेक खंगलकपगा क्वारंटाइन तौरे डॉक्टर सिंगना नुमित 14 युमदगी मपाल थोक्तना कादा लैदुना इसाबु हाउस क्वारंटाइन तौनबीदमक हाइरई मार्क्स लैनबा हाइरई खुद हाइबसी यामना तंगाइ फदे यामना नुंगाइजरे राम अदोम फदुना लागले अदोम अमदी इमुंग मनुंगबु अमुक हन्ना नादा येक्तनबा याइपा पाउजल पिजरी थैंक यू नाहक IT प्रोफेशनल ने अदुना नाहक की एक्सपीरियंस अदु ऑडियो लौरगा सोशल मीडिया दा वायरल ओइहल्लो मियामना कीदना मतम चाना लायेंगलबदी करमने हिंगबगे हाइबदु खंगनबा अहोय अइना मपान थोलकपदा मियामना क्वारंटाइन असि जेल दा थंबगुम खनरमे मदु नत्ते मियामना गवर्नमेंट क्वारंटाइन असि इसा इमुंग अमदी लेबाकी खनगदबनी मतम चाना टेस्ट तौबा क्वारंटाइन तौबा तंगाइ फदे मसिदा स्टिग्मा लैरोइदबनी फारे राम हन्ना याइफा मंगोल पिजरी थैंक यू सर आई अदुमदा वाफम अमतंगा हाइजहुगे होय हायो सर नाहकना लखत पिरिबा खोंथांग असि यामना नुंगाइजै मालेमदा लेबाक अमतना सिगुंबा खोंथांग असि लखत्रि असुमना तौरबदी अखोइ पुंबा लोइना फरनी हाइना थाजजै थैंक यू सुकनुतंगी लेबाक पुंबना खुदोंग थीबसि करिनो हाइबदुदन खंगदुना मपाल थोलकलबदी करी थोकदगे खंगद्री मदुनी किरिबसि अदुमना लॉकडाउन लाउथोखिबसि यामना अफबा खोंथांगनी अखोइ नाहकि नतेंग पांगनी थागतचरी थैंक्स एलॉट थैंक यू मरुप सिंह रामना मंगोंदा डॉक्टर सिंह हाइबा पौताक पुंबा ngakpudagi कोरोना नारंबदगी हानगी पुंसीदा हंजलकले कोरोना बु माइथिबा पीकिबा मरुप अमसु वारिसासी मखोइगी इमुंग पुंबा अमदी मचानुपा पाखंगसु इन्फेक्ट तौरुरबनी आगरादगी श्रीमान अशोक कापुरगा वारिसानसी खुरुमजरी अशोक जी खुरुमजरी अदोंगो वारी सानबा फंगबसी लाइबक फबनी अदोमगी इमुंग पुंबा खुदोंग थीबा तारबा मतमसिदा वारी सानबा फंगजबा अयहाकिसु लाइबक फबनी अदोमना खुदोंग थीबसी करमना थेंगनखिबा इन्फेक्शन ओइरे हाइबसी करमना खंगलखिबगे हॉस्पिटल दा कमदौबा हाइबदी अदोमगी वारी सिंग तारगा लेबाक मियामदा करी हाइगदबा हाइबदु खंगजगे सोइदन हाइजगे अइगी इसानुपा अनि इटलीदा सटखी मफमदुदा खोंगुपकी मेला तवी अइखोइगी मफमसिदा खोंगुपकी मैन्युफैक्चरिंग फैक्टरी ले अहोय मखोइ इटलीदा मेला यावब सटलुइ मखोइना हलकलबदा अहोय अइखोइगी इयानुपासु सटलुइ मादी दिल्लीदा ले माना मसा खरा नुंगाइरक्तबदा राम मनोहर लोहिया हॉस्पिटल सटखी अदुदगिदी मखोइना महाकपु पॉजिटिव ओइरे हाइखी अदुगा सबदर्जंग हॉस्पिटल दा शिफ्ट तौखी अहोय अइखोइदा फोन तौरई नखोइसु महाका चटमिन्नरुरबनिना टेस्ट तौथोउ हाइना इसानुपा अनि आग्रा डिस्ट्रिक्ट हॉस्पिटल दा टेस्ट तौब सटले मखोइना नखोइगी इमुंग मनुंगसु कौरउ हाइबदुदा अइखोइ लोइना सटले अहोय मथंगी नुमित्ता मखोइना नखोइगी इमुंगी मी तरुक इसानुपा अनि अइगी नुपी अइदी सही हुम्फुहुमदोइ सुरे इमोंग नुपी अदुगा इसु नुपा सही 13 पॉजिटिव ओइरे हाइना दिल्ली दा सटनबा हाइरे हे सो सर अइखोइ की खिदे अइखोइना हाइ खंगदोकपसि फरे
ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯁꯕꯗꯔꯖꯪ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯁꯤ ꯑꯒ꯭ꯔꯥꯒꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯕꯨ ꯑꯦꯝꯕꯨꯂꯦꯟꯁ ꯑꯅꯤꯗ ꯊꯥꯕꯤꯔꯦ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯗꯦ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯁꯤꯡꯒꯤ ꯊꯧꯗꯥꯡ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯌꯥꯝ ꯑꯦꯝꯕꯨꯂꯦꯟꯁꯇ ꯂꯥꯛꯂꯦ ꯑꯍꯣꯏ ꯗꯣꯛꯇꯔꯁꯨ ꯌꯥꯎꯏ ꯁꯕꯗꯔꯖꯪ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯗꯇ ꯄꯨꯁꯤꯜꯂꯦ ꯑꯩꯈꯣꯏ ꯇꯔꯨꯛꯃꯛꯄꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯗ ꯊꯝꯃꯤ ꯀꯥꯁꯤꯡꯗꯨ ꯌꯥꯝꯅ ꯐꯩ ꯅꯨꯃꯤꯠ 14ꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯥꯗ ꯏꯊꯟꯇ ꯂꯩ ꯗꯣꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯌꯥꯝꯅ ꯐꯩ ꯃꯈꯣꯏꯅ ꯁꯦꯜꯂꯛꯂꯤꯕ ꯐꯤꯖꯣꯜꯗꯨ ꯎꯕꯗ ꯗꯣꯛꯇꯔꯔ ꯋꯥꯔꯗ ꯕꯣꯏꯔ ꯅꯔꯁꯂ ꯈꯪꯕ ꯉꯝꯗꯦ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯏꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯐꯥꯎꯕ ꯂꯥꯛꯈꯤꯗꯦ ꯑꯗꯣꯝꯒꯤ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝꯅ ꯋꯥꯡꯉꯤ ꯊꯥꯒꯠꯆꯔꯤ ꯌꯦꯁ ꯁꯔ ꯑꯥꯏ ꯑꯦꯝ ꯄꯔꯐꯦꯛट ꯑꯩꯒꯤ ꯈꯨꯎꯒꯤ ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯐꯔꯤ ꯆꯍꯤ 13ꯀꯤ ꯑꯉꯥꯡ ꯐꯥꯎꯕ ꯌꯥꯎꯅ ꯑꯋꯥꯕ ꯅꯪꯂꯨꯔꯦ ICSCꯒꯤ ꯄꯔꯤꯈ꯭ꯌꯥ ꯄꯤꯔꯤꯕꯅꯤ ꯄꯤꯗ꯭ꯔꯦ ꯄꯨꯟꯁꯤꯅꯕꯨ ꯍꯤꯡꯂꯕꯗꯤ ꯄꯔꯤꯈ꯭ꯌꯥꯗꯤ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯈꯤꯅꯤ ꯑꯆꯨꯝꯕꯅꯤ ꯑꯗꯣꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯅꯤ ꯏꯃꯨꯡ ꯄꯨꯝꯕꯕꯨ ꯊꯧꯅꯥ ꯑꯃꯗꯤ ꯊꯥꯖꯕ ꯄꯤꯕꯤꯈꯤ ꯊꯦꯡꯛ ꯌꯨ ꯁꯔ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯅꯕ ꯐꯪꯖꯕꯁꯤꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯍꯥꯛꯁꯨꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯔ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗ ꯑꯦꯋꯦꯌꯔꯅꯦꯁꯀꯤꯗꯃꯛ ꯆꯠꯂꯨ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯝ ꯁꯥꯖꯔꯤ ꯅꯠꯇꯦ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯒ꯭ꯔꯥꯗ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯔꯥꯝꯕ ꯃꯤ ꯊꯦꯡꯅꯔꯕꯁꯨ ꯄꯤꯖꯕꯤꯌꯨ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯤꯌꯨ ꯅꯤꯌꯣꯝꯁꯤꯡ ꯅꯤꯡꯊꯤꯅ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯅꯤꯌꯣꯝꯁꯤꯡ ꯉꯥꯛꯅ ꯆꯠꯄꯗꯒꯤ ꯏꯃꯨꯡ ꯄꯨꯝꯕ ꯍꯤꯡꯂꯛꯈꯤꯕꯅꯤ ꯃꯌꯥꯝꯁꯨ ꯅꯤꯌꯣꯝ ꯉꯥꯛꯅ ꯆꯠꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯁꯔ ꯃꯣꯗꯤ ꯁꯔ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗꯨꯅ ꯆꯦꯅꯦꯜꯁꯤꯡꯗ ꯄꯤꯈ꯭ꯔꯦ ꯌꯥꯝꯅ ꯐꯩ ꯆꯦꯅꯦꯜꯁꯤꯡꯅꯁꯨ ꯎꯠꯈ꯭ꯔꯦ ꯃꯁꯤꯅ ꯃꯤꯌꯥꯝꯗ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯜꯍꯜꯂꯤ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯍꯟꯕ ꯇꯥꯏ ꯁꯔ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯀꯣꯂꯣꯅꯤꯗꯨ ꯌꯥꯝꯅ ꯂꯨꯕ ꯅꯥꯟꯕ ꯀꯣꯂꯣꯅꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏ ꯑꯩ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯀꯤꯒꯅꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯈꯜꯂꯕ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯃꯤꯁꯤꯡꯁꯨ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯁꯔ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯔꯦ ꯁꯔ ꯌꯥꯝꯅ ꯊꯧꯖꯥꯟꯕꯤꯕꯅꯤ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯅꯕ ꯐꯪꯕꯁꯤꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯍꯃꯗꯕꯥꯗꯇ ꯑꯗꯣꯝꯕꯨ ꯎꯖꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯅ ꯋꯥꯔꯤ ꯁꯥꯅꯕ ꯐꯪꯖꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯃꯅꯤꯅꯒꯔꯗꯅꯤ ꯑꯩꯅ ꯑꯗꯣꯝꯕꯨ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯎꯈ꯭ꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯐꯝꯗꯨꯗ ꯂꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯑꯒ꯭ꯔꯥꯗ ꯂꯩꯕꯤꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯍꯣꯏ ꯑꯒ꯭ꯔꯥꯗ ꯂꯩꯖꯔꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤ ꯑꯍꯃꯗꯕꯥꯗꯇ ꯃꯅꯤꯅꯒꯔꯗ ꯂꯩ ꯑꯍꯣꯏ ꯁꯔ ꯐꯔꯦ ꯐꯔꯦ ꯌꯥꯔꯦ ꯃꯐꯝꯗꯨ ꯅꯍꯥꯛꯀꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯅꯤ ꯑꯗꯣꯝꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯍꯣꯏ ꯑꯩ ꯃꯗꯨꯗꯒꯤ MLA ꯑꯣꯏꯅ ꯀꯥꯔꯛꯈꯤ ꯁꯔ ꯑꯗꯣꯝꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯐꯝꯗꯨꯗ ꯑꯃꯨꯛꯈꯛ ꯂꯥꯛꯈꯤ ꯁꯔ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯅꯕ ꯐꯪꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯌꯥꯏꯐꯃꯪꯒꯣꯜ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯃꯔꯨꯞꯁꯤꯡ ꯑꯩꯍꯥꯛꯅ ꯑꯁꯣꯛꯖꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯄꯥꯈꯠꯄ ꯑꯀꯤꯕ ꯌꯥꯎꯗꯅ ꯃꯇꯝ ꯆꯥꯅ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯃꯇꯝ ꯆꯥꯅ ꯗꯣꯛꯇꯔꯁꯤꯡꯒ ꯇꯥꯟꯅꯕ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯅ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯅ ꯂꯥꯏꯆꯠ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯒ꯭ꯔꯥꯎꯟꯗ ꯃꯥꯌꯣꯛꯅꯔꯤ ꯂꯥꯟꯊꯦꯡꯅꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯕꯒꯤꯗꯃꯛꯇ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯗꯒꯤꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯨ ꯈꯪꯃꯤꯟꯅꯁꯤ ꯃꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯧꯗꯥꯡꯗꯤ ꯑꯅꯥꯕꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯕꯅꯤ ꯃꯇꯥꯡꯁꯤꯗ ꯗꯦꯜꯂꯤꯗꯒꯤ ꯗꯣꯛꯇꯔ ꯅꯤꯇꯦꯁ ꯒꯨꯞꯇꯥ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ नमस्ते नितेश जी नमस्ते सर नमस्ते नितेश जी अदोमदी लांथेंग असि मांगजल थाना मायोक्नरिबनी हॉस्पिटल गे अतै डॉक्टर सिंगी मुट करम तौरिबगे हाइबदु अमुक्ता हाइबियो मयाम पुम्नमक्की मुट अपबिटने अदोमगी आइफा मंगोल अइखोइ खुदिंगमक्ना फंगली अइखोइना चानब पोटलम खुदिंगमक पिबिदुना अदोमना फजना सपोर्ट तौबिरी बॉर्डरदा लैबा आर्मीगा सब मानना अइखोइ होटनाजरी अइखोइगी पांदम हाइबबु पेशेंटना नाबा फरगा मयुमदा हनखिबा अचुंबमक्नी हौजिक असि लानगा चप मानब फिबमनी अदुगा
ꯑꯗꯣꯝꯅ ꯂꯥꯟꯐꯝ ꯑꯁꯤ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯍꯣꯏ ꯁꯥꯔ꯫ ꯂꯥꯌꯦꯡꯕꯒ ꯂꯣꯏꯅꯅ ꯄꯦꯁꯦꯟꯠꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎꯟꯁꯦꯂꯤꯡꯁꯨ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯍꯣꯏ, ꯃꯗꯨꯅꯤ ꯌꯥꯝꯅ ꯍꯦꯟꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ꯫ ꯑꯅꯥꯕꯁꯤꯡꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯦꯛꯇ ꯄꯥꯈꯠꯂꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯈꯣꯏ ꯅꯨꯃꯤꯠ 14ꯅꯤ ꯂꯩꯔꯒ ꯐꯔꯒ ꯌꯨꯝꯗ ꯍꯜꯂꯒꯗꯕꯅꯤ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯅꯥꯕ 13 ꯅꯥꯕ ꯐꯍꯜꯂꯒ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨꯒ ꯊꯦꯡꯅꯕꯗ ꯑꯗꯣꯝꯅ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕꯤꯕꯒꯦ? ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯥ ꯊꯤꯕꯁꯤ ꯀꯔꯤ ꯑꯣꯏꯕꯒꯦ? ꯃꯄꯥꯟꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯃꯤ ꯃꯌꯥꯝ ꯁꯤꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯗꯨ ꯌꯥꯝꯅ ꯃꯥꯏꯜꯅꯤ, ꯆꯨꯝꯅꯒꯤ ꯂꯣꯛ ꯂꯥꯏꯍꯧꯒꯨꯝꯕꯅꯤ, ꯑꯗꯨꯅ ꯅꯨꯃꯤꯠ 5-6ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯐꯔꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯏ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯇꯦꯁ ꯇꯧꯕꯗ ꯅꯦꯒꯦꯇꯤቭ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯡ 3-4 ꯀꯥꯟꯅꯔꯒ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯩ꯫ ꯃꯁꯤꯅ ꯃꯈꯣꯏ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯀꯤꯕ ꯐꯔꯛꯏ꯫ ꯍꯧꯒꯠꯂꯛꯄꯗ ꯈꯔ ꯀꯤꯔꯕꯁꯨ ꯃꯗꯨꯅ ꯃꯈꯣꯏꯗ ꯊꯧꯅꯥ ꯁꯣꯏꯗꯅ ꯍꯥꯞꯂꯝꯒꯅꯤ꯫ ꯍꯧꯒꯠꯂꯛꯄꯗꯈꯔ ꯀꯤꯔꯕꯁꯨ ꯅꯨꯃꯤꯠ 2-3 ꯂꯩꯔꯒ ꯈꯔ ꯐꯒꯠꯂꯛꯄ ꯍꯧꯕꯗ ꯃꯈꯣꯏ ꯃꯁꯥꯁꯨ ꯑꯩꯈꯣꯏ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯏ꯫ ꯗꯣꯛꯇꯔ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯟꯐꯝ ꯊꯣꯛꯂꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯐꯖꯅ ꯆꯦꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯅꯥꯕꯁꯤꯡꯗ ꯃꯈꯣꯏꯅ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯚꯥꯞ ꯇꯥꯍꯜꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯣꯝꯒꯤꯗ ꯄꯦꯁꯦꯟꯠ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯅꯕ ꯐꯪꯖꯕꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯣꯝꯒꯤ ꯂꯥꯟꯊꯦꯡꯗ ꯑꯩꯍꯥꯛꯁꯨ ꯌꯥꯎꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜꯕꯨ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯝꯖꯩ꯫ ꯍꯟꯅ ꯍꯟꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯊꯦꯡꯛ ꯌꯨ ꯁꯔ꯫ ꯑꯗꯣꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣꯝꯒꯨꯝꯕ ꯃꯌꯥꯝꯒꯤ ꯍꯣꯠꯅꯖꯃꯟꯅ ꯚꯥꯔꯠ ꯑꯁꯤꯅ ꯀꯣꯔꯣꯅꯥꯒꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯗꯣꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯣꯝꯅ ꯏꯁꯥꯒꯤ, ꯏꯃꯨꯡꯒꯤ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯐꯤꯚꯝ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯤꯁꯤꯡ ꯑꯁꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯔꯩꯕꯥꯛꯀꯤ ꯐꯔꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯀꯌꯥ ꯈꯨꯠ ꯊꯥꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯚꯥꯔꯠ ꯑꯁꯤꯗ ꯂꯥꯛꯇꯅꯕ ꯑꯩꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯕ ꯇꯥꯏ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯨꯅꯦꯗꯒꯤ ꯗꯣꯛꯇꯔ ꯕꯣꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯦ꯫ ꯅꯃꯁꯇꯦ ꯗꯣꯛꯇꯔ꯫ ꯑꯗꯣꯝꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯕꯤꯔꯤ꯫ ꯏꯔꯩꯕꯥꯛꯆꯥꯁꯤꯡꯅ ꯑꯗꯣꯝꯗ ꯄꯤꯕ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯑꯩꯍꯥꯛ ꯑꯗꯣꯝꯒ ꯋꯥꯔꯤ ꯈꯖꯤꯛꯇꯪ ꯁꯥꯖꯅꯤꯡꯉꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕꯁꯤ ꯃꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯎꯅꯔꯒ ꯀꯣꯔꯣꯅꯥ ꯇꯦꯁꯠ ꯇꯧꯍꯟꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯁꯟꯗꯣꯛꯅ ꯇꯥꯛꯄꯤꯌꯨ꯫ ꯁꯥꯔ, ꯑꯩꯍꯥꯛ BJ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯄꯨꯅꯦꯗ ꯄ꯭ꯔꯣꯐꯦꯁꯔꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯅꯥꯏꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄꯨꯅꯦ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯍꯣꯁꯄꯤꯇꯥꯜꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯅꯋꯥꯔꯤ 2020ꯗꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯁꯦꯟꯇꯔ ꯊꯕꯛ ꯇꯧꯕ ꯍꯧꯔꯦ꯫ ꯃꯗꯨꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯄꯦꯁꯦꯟꯠ 13ꯀꯤ ꯃꯅꯨꯡꯗ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇ꯭ꯔꯤꯠꯃꯦꯟꯠ ꯑꯃꯁꯨꯡ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯔꯒ ꯃꯤꯑꯣꯏ 8 ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯀꯦꯁ 9 ꯑꯁꯤꯁꯨ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯌꯥꯝꯅ ꯐꯒꯠꯂꯦ꯫ ꯃꯁꯥꯗ ꯚꯥꯏꯔꯁ ꯂꯩꯔꯕꯁꯨ ꯃꯈꯣꯏ ꯌꯥꯝꯅ ꯐꯒꯠꯂꯦ꯫ ꯃꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯔꯤꯀꯣꯚꯔ ꯇꯧꯔꯛꯂꯤ꯫ ꯀꯦꯁ 13ꯀꯤ ꯁꯦꯝꯄꯜ ꯁꯥꯏꯖ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯏ꯫ ꯌꯪ ꯄꯣꯄꯨꯂꯦꯁꯟꯁꯨ ꯁꯣꯛꯄ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯔꯤꯌꯁꯇꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯈꯣꯏ ꯐꯒꯠꯂꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯄ ꯁꯁꯄꯦꯛꯁꯤꯡ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯥꯚꯦꯂꯔꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯊꯦꯡꯅꯔꯨꯕꯁꯤꯡꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯧꯔꯤ꯫ ꯑꯣꯔꯣꯐꯦꯔꯦꯟꯖꯤꯌꯦꯜ ꯁ꯭ꯋꯥꯞ ꯑꯃꯁꯨꯡ ꯅꯦꯖꯦꯜ ꯁ꯭ꯋꯥꯞꯀꯤ ꯔꯤꯄꯣꯔꯠꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯄꯣꯖꯤꯇꯤꯚ ꯋꯥꯔꯗꯇ ꯑꯦꯗꯃꯤꯠ ꯇꯧꯔꯦ꯫ ꯑꯗꯨꯒ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯁꯤꯡꯅ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯌꯨꯝꯗ ꯌꯧꯔꯒ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯨ ꯇꯥꯛꯂꯒ ꯃꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯦ꯫ ꯌꯨꯝꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯇꯥꯛꯈꯤꯕ ꯑꯗꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯏꯁꯥꯕꯨ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯌꯥꯝꯗꯒꯤ ꯐꯨꯠ 6 ꯂꯥꯞꯅ ꯂꯩꯍꯟꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯃꯥस्क ꯁꯤꯖꯤꯟꯅꯕꯒ ꯂꯣꯏꯅꯅ ꯈꯨꯠ ꯇꯣꯏꯅ ꯍꯥꯝꯗꯣꯛꯀꯅꯤ꯫ ꯁꯦꯅꯤꯇꯥꯏꯖꯦꯁꯟ ꯂꯩꯇ꯭ꯔꯒꯁꯨ ꯁꯥꯕꯣꯟ ꯑꯃꯁꯨꯡ ꯏꯁꯤꯡꯅ ꯇꯣꯏꯅ ꯈꯨꯠ ꯍꯥꯝꯒꯅꯤ꯫ ꯂꯣꯛ ꯈꯨꯕ ꯑꯃꯁꯨꯡ ꯍꯥꯛꯊꯤ ꯈꯟꯕꯗ ꯔꯨꯃꯥꯜꯅ ꯈꯨꯝꯖꯤꯟꯒꯅꯤ꯫
ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯗ꯭ꯔꯣꯞꯂꯦꯠꯁꯤꯡ ꯑꯗꯨ ꯂꯥꯞꯅ ꯆꯣꯡꯊꯣꯛꯂꯔꯣꯏ, ꯂꯩꯃꯥꯏꯗꯁꯨ ꯇꯥꯔꯔꯣꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯇꯣꯞꯄ ꯃꯤꯗ ꯁꯟꯗꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯛꯗꯥꯎꯟ ꯂꯩꯔꯦ, ꯅꯠꯇ꯭ꯔꯒꯁꯨ ꯐꯤꯚꯝ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 14ꯅꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯀꯣꯔꯤꯟꯇꯤꯟ ꯇꯧꯒꯗꯕꯅꯤ꯫ ꯗꯣꯛꯇꯔ ꯖꯤ, ꯑꯗꯣꯝꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯑꯗꯣꯝꯒꯤ ꯇꯤꯝꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯔꯤ꯫ ꯑꯗꯣꯝꯒꯨꯝꯕ ꯃꯌꯥꯝ ꯑꯃꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟ ꯈꯨꯗꯤꯡꯃꯛ ꯅꯥꯕ ꯐꯔꯒ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯂꯥꯟꯊꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯍꯟꯅ ꯍꯟꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ, ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯀꯌꯥ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯉꯁꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯀꯠꯊꯣꯛꯄ ꯑꯁꯤ ꯎꯕꯗ ꯑꯥꯆꯥꯔ꯭ꯌ ꯆꯔꯛꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯥꯆꯥꯔ꯭ꯌ ꯆꯔꯛꯅ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯁꯦꯜ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯑꯃꯒꯤ ꯌꯦꯡꯗꯅ ꯑꯅꯥꯕꯒꯤ ꯁꯦꯕꯥꯕꯨ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯇꯧꯕ ꯑꯗꯨ ꯑꯊꯣꯏꯕ ꯗꯣꯛꯇꯔꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯇꯅ ꯊꯜꯂꯕ ꯅꯔꯁꯁꯤꯡꯒꯤ ꯃꯐꯝꯗ ꯉꯁꯤ ꯑꯩꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯅꯈꯣꯏꯅ ꯁꯦꯕꯥꯒꯤ ꯋꯥꯈꯜꯗ ꯄꯥꯡꯊꯣꯛꯂꯤꯕ ꯅꯊꯧꯗꯥꯡ ꯑꯗꯨ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ, ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯇꯥꯟꯖꯥ ꯆꯥꯅꯔꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯠꯂꯤꯕ ꯆꯍꯤ 2010 ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯔ ꯑꯣꯐ ꯗꯤ ꯅꯔꯁ ꯑꯦꯟड ꯃꯤꯗꯋꯥꯏꯐ ꯍꯥꯏꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯁꯤ ꯆꯍꯤ 200ꯒꯤ ꯃꯃꯥꯡꯗ 1910ꯗ ꯄꯣꯛꯈꯤꯕꯤ ꯐ꯭ꯂꯣꯔꯦꯟꯁ ꯅꯥꯏꯇꯤꯡꯒꯜꯒ ꯃꯔꯤ ꯂꯩꯅꯩ꯫ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯔꯁꯀꯤ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯑꯅꯧꯕ ꯃꯁꯛ ꯑꯃ ꯄꯤꯕꯤꯈꯤꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯅꯔꯁꯁꯤꯡꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯂꯕ ꯆꯍꯤ ꯑꯁꯤ ꯅꯔꯁꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯆꯧꯕ ꯆꯥꯡꯌꯦꯡꯒꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯑꯗꯣꯝ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯊꯥꯖꯕꯅꯤ꯫ ꯃꯈꯣꯏꯒꯨꯝꯕ ꯃꯔꯨꯞ ꯀꯌꯥꯒꯤ ꯊꯧꯅꯥꯅ ꯑꯩꯈꯣꯏꯅ ꯆꯥꯎꯈ꯭ꯔꯕ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯗꯣꯛꯇꯔ, ꯅꯔꯁ, ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐ, ꯑꯥꯁꯥ, A&M ꯋꯥꯔꯀꯔꯁ, ꯁꯐꯥꯏ ꯀꯔꯃꯆꯥꯔꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯛꯁꯦꯜꯒꯤꯗꯃꯛꯁꯨ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯨꯡꯅꯥꯡꯂꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯂꯥꯟꯊꯦꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯊꯧꯅꯥ ꯐꯕ ꯀꯌꯥꯅ ꯀꯟꯅ ꯃꯥꯌꯣꯡ ꯌꯥꯔꯤ꯫ ꯑꯩꯉꯣꯟꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯦꯞ, ꯅꯃꯣ ꯑꯦꯞꯇ ꯕꯦꯡꯒꯂꯣꯔꯗꯒꯤ ꯅꯤꯔꯟꯖꯟ ꯁꯨꯙꯥꯀꯔ ꯍꯨꯕ꯭ꯂꯦꯅ ꯃꯈꯣꯏ ꯑꯁꯤ ꯗꯦꯂꯤ ꯂꯥꯏꯐ ꯍꯦꯔꯣꯖꯅꯤ ꯍꯥꯏꯅ ꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯃꯈꯣꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯥꯏꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯏꯁꯤꯡ ꯂꯥꯛꯇꯕ ꯑꯃꯁꯨꯡ ꯃꯩ ꯌꯥꯗꯕ ꯃꯇꯝꯗ ꯗꯦꯂꯤ ꯂꯥꯏꯐ ꯍꯦꯔꯣꯁꯤꯡ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨ ꯀꯣꯛꯍꯜꯂꯤ꯫ ꯑꯗꯣꯝꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠ ꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯔꯤ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯌꯥꯝꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯋꯥꯔꯀꯔꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ꯫ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ, ꯁꯔꯀꯥꯔꯅ ꯕꯦꯡꯛ ꯍꯥꯡꯍꯜꯂꯤ, ꯕꯦꯡꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯁꯤ ꯂꯥꯟꯊꯦꯡ ꯑꯁꯤ ꯂꯨꯆꯤꯡꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯦꯕꯥ ꯑꯁꯤ ꯑꯄꯤꯛꯄ ꯅꯠꯇꯦ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯔꯨꯞ ꯀꯌꯥ ꯑꯃꯅ ꯏ-ꯀꯃꯔꯁ ꯇꯧꯗꯨꯅ ꯀꯝꯄꯦꯅꯤꯁꯤꯡꯒꯤ ꯗꯦꯂꯤꯚꯔꯤ ꯄꯥꯔꯁꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤ꯫ ꯃꯈꯣꯏ ꯑꯁꯤꯅ ꯈꯨꯗꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯒ꯭ꯔꯣꯁꯔꯤꯁ ꯗꯦꯂꯤꯚꯔꯤ ꯇꯧꯔꯤ꯫ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯌꯦꯡꯂꯤꯕ ꯇꯤꯚꯤ, ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯟ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯟꯗꯅ ꯊꯕꯛ ꯄꯥꯡꯊꯣꯛꯂꯒ ꯐꯪꯂꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯌꯥꯝꯅ ꯗꯤꯖꯤꯇꯦꯜ ꯄꯦꯃꯦꯟꯠ ꯂꯥꯏꯅ ꯇꯧꯕ ꯉꯝꯂꯤꯕ ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯍꯣꯠꯅꯔꯤ꯫ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯌꯦꯡꯁꯤꯜꯂꯤ꯫ ꯉꯁꯤ ꯏꯔꯩꯄꯥꯛꯆꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯍꯥꯛꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯥꯒꯤꯁꯨ ꯈꯟꯕꯤꯗꯨꯅ ꯁꯦꯐꯇꯤ ꯄ꯭ꯔꯤꯀꯣꯁꯟ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯄꯤꯌꯨ, ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯈꯟꯕꯤꯌꯨ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯑꯩꯍꯥꯛꯅ ꯇꯥꯕꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯅꯥꯔꯦ ꯍꯥꯏꯅ ꯆꯤꯡꯅꯕ ꯅꯠꯇ꯭ꯔꯒ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯊꯝꯒꯗꯕꯅꯤ, ꯏꯃꯣꯁꯅꯦꯜ ꯅꯠꯇ꯭ꯔꯒ ꯍ꯭ꯌꯨꯃꯦꯟ ꯗꯤꯁꯇꯦꯟꯁ ꯊꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯁꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯚꯥꯏꯔꯁꯅ ꯁꯣꯛꯍꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕꯅꯤ꯫
ꯃꯌꯥꯝꯗ ꯁꯟꯗꯣꯛꯇꯅꯕ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗꯨꯅ ꯈꯥꯏꯗꯣꯛꯆꯕꯅꯤ꯫ ꯃꯐꯝ ꯀꯌꯥꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯆꯦꯛꯁꯤꯟꯅ ꯌꯥꯔꯤ꯫ ꯚꯥꯏꯔꯁꯀꯤ ꯂꯥꯏꯑꯣꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯃꯁꯥꯕꯨ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯤ꯫ ꯃꯈꯣꯏ ꯃꯤꯔꯩꯕꯥꯛꯇꯒꯤ ꯍꯜꯂꯛꯄꯅꯤ, ꯑꯗꯨꯅ ꯂꯥꯏꯌꯦꯡ ꯂꯩꯇ꯭ꯔꯕꯁꯨ ꯆꯦꯛꯁꯤꯟꯖꯕꯅꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃꯠꯇꯗ ꯚꯥꯏꯔꯁ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯗ ꯁꯟꯗꯣꯛꯄ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀ ꯊꯦꯡꯅꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯁꯣꯁꯤꯌꯦꯜ ꯏꯟꯇꯔꯦꯛꯁꯟ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯇꯁꯦꯡꯕꯗꯤ ꯇꯥꯟꯖꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯅꯕꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯔꯣꯝꯗ ꯇꯥꯟꯖꯥ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯨ ꯑꯗꯨꯒ ꯏꯃꯣꯁꯅꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯍꯟꯊꯍꯜꯂꯨ꯫ ꯀꯣꯇꯥꯗꯒꯤ ꯌꯥꯁꯕꯔꯙꯟ ꯑꯃꯁꯨꯡ ꯃꯦꯘꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯦꯞꯇ ꯑꯁꯨꯝꯅ ꯏꯔꯛꯏ꯫ ꯂꯣꯛꯗꯥꯎꯟ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯕꯣꯟꯗꯤꯡ ꯆꯦꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯕꯣꯔꯗ ꯒꯦꯝꯁ ꯑꯃꯁꯨꯡ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯤ꯫ ꯆꯥꯛꯈꯨꯝꯗ ꯑꯅꯧ ꯑꯅꯧꯕ ꯃꯊꯦꯜ ꯊꯣꯡꯂꯤ꯫ ꯖꯕꯜꯄꯨꯔꯗꯒꯤ ꯅꯤꯔꯨꯄꯃꯥ ꯍꯔꯁꯤꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯦꯞꯇ ꯃꯍꯥꯛꯀꯤ ꯃꯣꯝꯄꯥꯛ ꯇꯨꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯍꯟꯗꯛ ꯐꯪꯂꯦ ꯍꯥꯏꯅ ꯏꯔꯛꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯪꯈꯣꯜ ꯀꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯊꯨꯡꯂꯦ ꯍꯥꯏꯅ ꯏꯔꯛꯏ꯫ ꯔꯥꯏꯄꯨꯔꯗꯒꯤ ꯄꯔꯤꯛꯁꯤꯠ, ꯒꯨꯔꯨꯒ꯭ꯔꯥꯝꯗꯒꯤ ꯑꯔꯌꯥꯃꯟ ꯑꯃꯁꯨꯡ ꯖꯔꯈꯟꯗꯒꯤ ꯁꯨꯔꯖꯒꯤ ꯄꯣꯁꯠ ꯐꯪꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯒꯤ ꯃꯔꯨꯞꯁꯤꯡꯒ ꯔꯤꯌꯨꯅꯤꯌꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏ꯫ ꯃꯌꯥꯝꯁꯨ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖꯒꯤ ꯃꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕ ꯀꯨꯏꯔꯝꯂꯒꯅꯤ꯫ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯌꯦꯡꯕ ꯌꯥꯏ꯫ ꯚꯨꯕꯅꯦꯁ꯭ꯋꯔꯗꯒꯤ ꯄ꯭ꯔꯇ꯭ꯌꯨꯁꯤꯁ ꯗꯦꯕꯁꯤꯁ ꯑꯃꯁꯨꯡ ꯀꯣꯜꯀꯇꯥꯗꯒꯤ ꯕꯥꯁꯨꯟꯙꯥ ꯃꯙꯣꯒꯔꯤꯌꯥꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯃꯈꯣꯏꯅ ꯄꯥꯕ ꯉꯝꯗꯗꯨꯅ ꯂꯩꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯑꯣꯏ ꯈꯔꯅ ꯌꯨꯝꯗ ꯆꯍꯤ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯕ ꯇꯕ꯭ꯂꯥ, ꯕꯤꯅꯥꯅꯆꯤꯡꯕ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀꯌꯥ ꯄꯨꯊꯣꯛꯂꯒ ꯔꯤꯌꯥꯖ ꯇꯧꯕ ꯎꯏ꯫ ꯃꯁꯤꯅ ꯑꯗꯣꯝ ꯃ꯭ꯌꯨꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯕ ꯐꯪꯕꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯑꯋꯥꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯗꯣꯝ ꯏꯁꯥꯒꯤ ꯄꯦꯁꯟꯒ ꯄꯨꯟꯕꯒꯤ ꯇꯥꯟꯖꯥ ꯐꯪꯂꯅꯤ꯫ ꯑꯔꯤꯕ ꯃꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯒꯅꯤ꯫ ꯅꯃꯣ ꯑꯦꯞꯇ ꯔꯨꯔꯀꯤꯗꯒꯤ ꯔꯥꯁꯤꯅ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝꯁꯤꯗ ꯑꯩꯍꯥꯛ ꯐꯤꯠꯅꯦꯁꯀꯤꯗꯃꯛ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯅ ꯍꯪꯕꯤꯔꯛꯏ꯫ ꯃꯔꯛꯁꯤꯗ ꯑꯩꯍꯥꯛ ꯅꯕꯔꯥꯇ꯭ꯔꯤꯒꯤ ꯆꯔꯥ ꯀꯔꯝ ꯍꯥꯏꯅ ꯍꯦꯜꯂꯤꯕꯒꯦ ꯍꯥꯏꯅꯁꯨ ꯍꯪꯕꯤꯔꯛꯏ꯫ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯍꯥꯛꯅ ꯃꯌꯥꯝꯕꯨ ꯃꯄꯥꯟ ꯊꯣꯡꯗ ꯊꯤꯡꯖꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁꯥꯕꯨ ꯌꯦꯡꯁꯤꯟꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯈꯤ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯪꯖꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯅꯕꯔꯥꯇ꯭ꯔꯤꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯍꯥꯛ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯥꯡꯒꯜ ꯚꯛꯇꯤꯒꯤ ꯋꯥꯐꯝꯅꯤ꯫ ꯐꯤꯠꯅꯦꯁꯀꯤ ꯃꯇꯥꯡꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯒꯗꯧꯔꯦ, ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣꯁ ꯈꯔ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯛꯀꯦ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯦꯞꯇ ꯑꯗꯣꯝ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯍꯥꯛꯅ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯑꯗꯣꯝꯗꯁꯨ ꯈꯔ ꯀꯥꯟꯅꯕ ꯌꯥꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛ ꯐꯤꯠꯅꯦꯁ ꯑꯦꯛꯁꯄꯔꯠ ꯅꯠꯇꯦ ꯑꯃꯁꯨꯡ ꯌꯣꯒ ꯇꯤꯆꯔꯁꯨ ꯅꯠꯇꯦ, ꯀꯥꯎꯕꯤꯒꯅꯨ꯫ ꯌꯣꯒꯒꯤ ꯑꯥꯁꯟ ꯈꯔꯅ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯄꯤ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛ ꯈꯪꯖꯩ꯫ ꯂꯣꯛꯗꯥꯎꯟꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯗꯣꯝꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯈꯔ ꯌꯥꯎꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯀꯣꯔꯣꯅꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯖꯪ ꯑꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯧꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯇꯥꯈꯤꯗ꯭ꯔꯤꯕ ꯉꯥꯛꯇ ꯑꯣꯏ꯫ ꯀꯣꯔꯣꯅꯥ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯚꯥꯔꯠꯕꯥꯁꯤꯁꯤꯡꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅ ꯀꯣꯔꯣꯅꯥꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯚꯥꯔꯠ ꯃꯆꯥ ꯈꯨꯗꯤꯡꯃꯛꯀꯤ ꯈꯥꯡꯕ ꯀꯟꯕ ꯑꯃꯁꯨꯡ ꯋꯥꯁꯛꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯍꯦꯟꯒꯠꯀꯗꯕꯅꯤ꯫ ꯆꯔꯥ ꯍꯦꯟꯕ ꯑꯃꯇꯪ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯊꯜꯍꯟꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯉꯁꯤ ꯚꯥꯔꯠꯕꯥꯁꯤ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯚꯥꯔꯠꯕꯥꯁꯤ ꯈꯨꯗꯤꯡꯃꯛꯅ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯊꯤꯡꯕ ꯈꯨꯗꯤꯡꯃꯛ ꯅꯝꯈꯥꯏꯔꯒ ꯃꯥꯡꯗ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝ
इमुंगी मियोइसिंगा लोइनना इमुंगदा लेबियो चेक्सिन्ना टेक्ता कायदना लेबियो अैखोइना लानसी ngamdaba yade soidana su ngamgani hanna thagatchari man ki baat ki damakta amuk hanna mathangi thada unasi matam madu fawbada awaba khudong sadaba singasi loisinba ngamgani haibagi yaipa pawjel galoinana mayambu hanna thagatchari